Makatan state asigi Tongan-Tonganba Mapham singda lupkiana sinduna Pangthokkhre Athoubasing Ningsing numit Samga Thouram Direct Suba Patriots Day ge Thouram ge makataba paudam sing phangbigani Manipur gi Tongan-Tonganba Mapham amadi Manipur gi Mapanda Paksana Pangthoknariba Patriots Day Thouram Socio-Economic, Ecological and Cultural Organization Khurai na sinduna Athoubasing ge Ningsing numit Thouram ngasi Khurai Sarjor Laikai da leiba Uttarayan Theater da Pangthokkhre Thouram madugi manungsana Athoubasing bu ikai khumnaba utpo oina minute ama tumina leplaba matung laikhidraba Athoubasing gi mafamda haikaleka tamkhe loinana mahiroi singi saireng saidenaba amasu Pangthokkhre Imphal iski lamlong higher secondary school dasu school asina sinduna Athoubasing gi Ningsing numit Thouram Pangthokkhre ngasigi Thouram maduda school adugi oza amadi mahiroi singna Athoubasing gi mafamda laisu katuna ikai khumnaba utkhe loinana Thouramga mari leinana marai wakningba sairengda athoihen tanakhe Joint Students Coordination Committee JSCC na sinduna Kansipur da leiba MI Academy da Patriots Day gi Thouram Pangthokkhre Thouram maduda saru yakibasingna Athoubasing gi photo da hailai katuna ikai khumnaba utkhe Anglo Manipuri war da thawaina ponthapi khraba Athoubasing bu sahi khudingi mahiroi lupsingna ikai khumnaba utuna lakle aikoi gi ipai pu singna ima leiba ki ningtamba ngakna bahonabada thawaina ponthapi kibasing bu mahiroi khunaina matam punumakta ningsingduna leibak nungsibagi wakhalon hena pokhan batangai phade haiki Khundrakpam esigi yumnam khunokdasu Athoubasing gi Ningsing Thouram Pangthokkhre Peace and Development Coordinating Committee PDCC Khundrakpam amasung Students Club yumnam khunong na sinduna ngasi yumnam khunong Community Hall da Pangthokkhre Thouram maduda isam gi hanagi President loinana Social Activist Nongthombam Rajendro Atopaming Boy Makeng Dolai Thabi gi Jila Parishad Member M Debaratan Khundrakpam Jila Parishad Member U Indra Kumar Chairperson Member amadi mapam madu gi miyamna Thouram maduda saruk yakhi amaromda Ningol Club nasu samga Thouram Direct Suba Athoubasing gi Ningsing Thouram Hairok Part 2 Bazar da Athoubasing gi photo da laikatuna ipai pusing asigi thauna lingjel makoina lebak asigi kathok piramba sing adu ngasigi mirolna amukhana Ningsing hanaba Pangthokkhre chinkuki narco terrorist sing asiga thengnari ba lan asida aikhoina puna thengna haudrabadi aikhoi maithina ba maram soidana oirakani haujikti aikhoi manada ba wakhalon sing thadoktuna India lengangna aikhoida proxy war satharli ba si puna thengnaminaduna apunbagi wakhalonda yeknaba singbu maru phukna muthatna ba honabada apunbagi warep lauki Athoubasing gi numit singamari lenena ngasi ahing Brave Boy Association sinduna wangoi Kethelda miyamna rally satkhrei rally adu mayang Imphal fawga satpaga loinena Manipur gi apungi saktam kaibe aroi haiba kholau kya su lauki rally adu da saurangna miyoi 1,200 romna saruk yakhi